ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯆꯥꯎꯕ ꯍꯦꯟꯗꯕꯤ ꯁꯅꯥꯅꯨ, ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯕꯤꯖꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯗꯨꯉꯩ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯄꯤꯛꯄ ꯈꯨꯡꯒꯪ ꯑꯃꯗ ꯃꯇꯩ ꯃꯅꯥꯎ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯤꯡꯗꯤ ꯆꯥꯎꯕ ꯑꯃꯗꯤ ꯊꯣꯏꯅꯨ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯆꯥꯎꯕ ꯑꯃꯗꯤ ꯊꯣꯏꯅꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯈꯛ ꯂꯩꯖꯔꯝꯃꯤ꯫ ꯑꯃꯠꯇ ꯌꯥꯎꯕꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯃꯈꯣꯏ ꯑꯅꯤꯅ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅ ꯅꯨꯡꯁꯤꯅ ꯇꯧꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯂꯥꯏꯑꯣꯡ ꯈꯪꯗꯕ ꯂꯩꯅꯥ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯝꯃꯤ꯫ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯅꯤꯅ ꯃꯆꯥꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯅ ꯃꯈꯣꯏꯒꯤ ꯑꯃꯠꯇ ꯌꯥꯎꯕꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯈꯤ꯫ ꯃꯆꯥ ꯂꯩꯇ꯭ꯔꯕꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯅꯤꯗꯨ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯈꯛꯅꯤ ꯆꯥꯎꯕ ꯑꯃꯗꯤ ꯊꯣꯏꯅꯨꯒꯤ ꯃꯌꯨꯝꯗ ꯃꯥꯏꯕꯤ ꯑꯃꯈꯛ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯄꯝꯗꯨꯅ ꯍꯨꯔꯥꯟ ꯈꯣꯡꯊꯥꯡ ꯊꯥꯡꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯏꯃꯨꯡꯗ ꯆꯥꯎꯕꯒ ꯊꯣꯏꯅꯨꯒꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯗꯨ ꯇꯥꯕꯗ ꯃꯥꯏꯕꯤ ꯑꯗꯨꯅ ꯌꯨꯝꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯇꯨꯃꯤꯟꯅ ꯃꯥꯅ ꯄꯝꯂꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨ ꯏꯃꯨꯡꯗ ꯂꯪꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯗꯤ ꯃꯊꯨꯟ ꯊꯥꯡꯒꯠꯇꯨꯅ ꯍꯨꯠꯇꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯍꯩꯁ, ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯂꯪꯁꯤꯜꯂꯛꯂꯤꯕꯁꯦ? ꯃꯣꯏ ꯄꯥꯕꯨꯡ, ꯁꯤꯗꯤ ꯑꯉꯥꯡ ꯃꯆꯥꯅꯤ, ꯇꯨ ꯌꯦꯡꯉꯣ ꯑꯉꯥꯡꯅꯤ꯫ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯄꯤ ꯑꯉꯥꯡ ꯃꯆꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯩꯕꯨ ꯀꯅꯥꯅ ꯑꯉꯥꯡꯅꯤ ꯍꯥꯏꯔꯤꯅꯣ? ꯑꯩ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯥꯎꯕ ꯑꯃꯗꯤ ꯀꯨꯁꯨꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯥꯏꯌꯣ, ꯅꯈꯣꯏꯅ ꯁꯦꯜ ꯀꯌꯥ ꯄꯤꯔꯒ ꯑꯩꯁꯦ ꯃꯥꯏꯕꯤ ꯑꯗꯨꯗꯒꯤ ꯂꯩꯍꯧꯔꯤꯅꯣ? ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ? ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯁꯦꯜ ꯄꯤꯔꯒ ꯂꯩꯕ ꯅꯠꯇꯦ꯫ ꯅꯪ ꯅꯁꯥꯅ ꯊꯣꯡꯅꯥꯎ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯆꯪꯖꯔꯛꯄ ꯅꯠꯇ꯭ꯔꯣ? ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯗꯨꯒꯤ ꯃꯥꯏꯕꯤ ꯇꯧꯉꯝꯕꯤ ꯑꯗꯨꯅ ꯑꯩꯕꯨ ꯂꯦꯝꯅ ꯅꯈꯣꯏꯗ ꯄꯤꯔꯛꯂꯤꯕ? ꯊꯥꯖꯈꯤꯗ꯭ꯔꯦꯗ꯫ ꯑꯉꯥꯡ ꯑꯗꯨꯅ ꯃꯥꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯆꯥꯎꯕ ꯑꯃꯗꯤ ꯀꯨꯁꯨꯝꯗ ꯂꯤꯊꯣꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯃꯤꯡ ꯁꯅꯥꯅꯨ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯁꯤ ꯇꯒꯠ ꯇꯒꯠ ꯇꯦꯛꯂꯤꯕ ꯅꯍꯥ ꯑꯣꯏꯔꯤꯕꯤ ꯂꯩꯁꯥꯕꯤ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯄꯣꯛꯂꯛꯄꯗꯒꯤ ꯍꯧꯅ ꯑꯁꯨꯝꯅ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯅ ꯄꯣꯛꯂꯛꯄꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯎꯕ ꯍꯦꯟꯗꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯥꯕꯨ ꯄꯣꯛꯄ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯃꯥꯕꯨ ꯌꯣꯛꯄ ꯉꯝꯖꯔꯔꯣꯏ ꯍꯥꯏꯅ ꯍꯨꯟꯗꯣꯛꯄꯤꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯃꯆꯥ ꯌꯥꯎꯖꯗꯕ ꯃꯇꯩ ꯃꯅꯥꯎ ꯑꯃꯅ ꯌꯣꯛꯂꯛꯈꯤ꯫ ꯃꯥꯅ ꯆꯥꯎꯕ ꯁꯨꯡꯍꯦꯟ ꯍꯦꯜꯂꯛꯇꯕ ꯑꯗꯨꯗ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯅ ꯃꯥꯕꯨ ꯃꯥꯏꯕꯤ ꯑꯃꯗ ꯌꯣꯟꯊꯣꯛꯂꯝꯃꯤ꯫ ꯃꯥꯏꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐꯅ ꯀꯨꯏꯅ ꯁꯅꯥꯅꯨ ꯂꯩꯔꯝꯃꯤ꯫ ꯃꯥꯏꯕꯤ ꯑꯗꯨꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ, ꯃꯇꯦꯡ ꯄꯥꯡꯗꯨꯅ, ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯥꯏꯕꯤ ꯑꯗꯨꯒꯤ ಮಿನಾಯಿ ꯑꯣꯏꯗꯨꯅ ꯁꯅꯥꯅꯨ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯋꯥꯡꯕꯗ ꯂꯩꯕ ꯄꯣꯠꯆꯩ ꯂꯥꯡꯕ ꯐꯪꯗꯦ ꯍꯥꯏꯗꯨꯅ ꯁꯅꯥꯅꯨꯕꯨ ꯃꯥꯏꯕꯤ ꯑꯗꯨꯅ ꯑꯃꯨꯛ ꯌꯣꯟꯊꯣꯛꯂꯝꯃꯤ꯫ ꯍꯟꯗꯛꯅ ꯑꯃꯨꯛ ꯁꯦꯜ ꯄꯥꯏꯕ ꯃꯇꯩ ꯃꯅꯥꯎ ꯑꯃꯅ ꯁꯅꯥꯅꯨꯕꯨ ꯃꯈꯣꯏꯒꯤ ꯃꯆꯥꯒꯤ ꯁꯥꯟꯅꯄꯣꯠ ꯑꯣꯏꯅꯕ ꯊꯝꯂꯝꯃꯤ꯫ ꯍꯟꯗꯛ ꯁꯅꯥꯅꯨꯅ ꯂꯩꯔꯨꯕ ꯏꯃꯨꯡ ꯑꯗꯨꯗꯤ ꯈꯔ ꯆꯦꯛꯁꯤꯟꯗꯕ ꯏꯃꯨꯡꯅꯤ꯫ ꯑꯗꯨꯅ ꯁꯅꯥꯅꯨ ꯑꯗꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯇꯨꯃꯤꯟꯅ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯁꯅꯥꯅꯨꯅ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡ ꯑꯗꯨꯗꯒꯤ ナꯟꯊꯣꯔꯛꯄꯗ ꯂꯝꯕꯤꯗ ꯃꯥꯏꯕꯤ ꯑꯃꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯥꯏꯕꯤ ꯑꯗꯨꯅ ꯃꯥꯕꯨ ꯃꯈꯣꯏꯒꯤ ꯂꯝꯗꯝ ꯑꯗꯨꯒꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯄꯨꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯗꯨꯅ ꯁꯅꯥꯅꯨꯒꯨꯝꯕ ꯃꯤ ꯑꯄꯤꯛꯄ ꯃꯌꯥꯝ ꯑꯃ ꯁꯅꯥ ꯀꯣꯅꯨꯡꯗ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯂꯩꯔꯦ, ꯑꯍꯦꯟꯕ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯃꯥꯏꯕꯤ ꯑꯗꯨꯅ ꯁꯅꯥꯅꯨꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯃꯇꯝ ꯈꯔ ꯊꯝꯂꯝꯕꯗꯒꯤ ꯀꯣꯟꯅꯊꯪꯗ ꯁꯅꯥꯅꯨꯒꯤ ꯁꯤꯖꯤꯟꯅꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯆꯥꯎꯕ ꯑꯃꯗꯤ ꯊꯣꯏꯅꯨꯒꯤ ꯃꯌꯨꯝꯗ ꯂꯪꯁꯤꯜꯂꯝꯕꯅꯤ꯫ ꯑꯁꯨꯝꯅ ꯁꯅꯥꯅꯨꯕꯨ ꯌꯨꯝ ꯑꯃꯗꯒꯤ ꯑꯃꯗ, ꯃꯄꯨ ꯑꯃꯗꯒꯤ ꯑꯃꯗ ꯀꯣꯏꯕ ꯌꯥꯕ ꯀꯣꯏꯔꯕ ꯃꯇꯨꯡ ꯆꯥꯎꯕ ꯑꯃꯗꯤ ꯊꯣꯏꯅꯨꯒꯤ ꯃꯅꯥꯛꯇ ꯊꯨꯡꯂꯝꯃꯤ꯫ ꯁꯅꯥꯅꯨꯒꯤ ꯋꯥꯔꯤ ꯇꯥꯔꯕ ꯃꯇꯨꯡ ꯊꯣꯏꯅꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯣꯍ, ꯂꯥꯏꯕꯛ ꯊꯤꯗ ꯅꯪꯁꯦ! ꯅꯪꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ ꯑꯣꯏꯔꯦꯀꯣ꯫ ꯉꯁꯤꯗꯒꯤꯗꯤ ꯅꯪ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩꯔꯅꯤ꯫ ꯆꯥꯅꯕ ꯆꯤꯟꯖꯥꯛ ꯑꯃꯗꯤ ꯁꯦꯠꯅꯕ ꯐꯤꯖꯣꯜ ꯑꯩꯅ ꯄꯤꯒꯅꯤ꯫ ꯃꯗꯨꯒꯤ ꯃꯃꯜ ꯑꯣꯏꯅ ꯅꯪ ꯌꯨꯝ ꯑꯁꯤꯒꯤ ꯊꯕꯛꯇ ꯃꯇꯦꯡ ꯄꯥꯡꯂꯛꯎ꯫ ꯑꯁꯨꯝꯅ ꯊꯣꯏꯅꯨꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨꯗ ꯌꯥꯅꯔꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯁꯅꯥꯅꯨꯗꯨ ꯆꯥꯎꯕ ꯑꯃꯗꯤ ꯊꯣꯏꯅꯨꯒꯤ ꯌꯨꯝꯗ ꯂꯩꯔꯛꯈꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯈꯛꯅꯤ ꯆꯥꯎꯕꯗꯨ ꯀꯩꯊꯦꯜꯗ ꯄꯣꯠꯆꯩ ꯈꯔ ꯌꯣꯟꯕ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯃꯥꯅ ꯌꯣꯟꯒꯗꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯗꯤ ꯁꯟ ꯑꯃꯅꯤ, ꯁꯟ ꯂꯥꯛꯅꯕ ꯃꯜꯂꯕ ꯊꯧꯔꯤ ꯑꯃꯅꯤ, ꯑꯗꯨꯒ ꯊꯣꯏꯅꯨꯅ ꯁꯤꯖꯤꯟꯅꯗ꯭ꯔꯕ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯄꯣꯠꯁꯛꯁꯤꯡꯅꯤ꯫ ꯆꯥꯎꯕꯅ ꯀꯩꯊꯦꯜꯗ ꯆꯠꯄ ꯑꯗꯨ ꯁꯅꯥꯅꯨꯁꯨ ꯂꯥꯛꯀꯦ, ꯏꯟꯅꯔꯛꯀꯦ ꯍꯥꯏꯅ ꯀꯟꯅ ꯅꯤꯡꯉꯥꯏ ꯇꯧꯔꯝꯃꯤ꯫
ꯆꯥꯎꯕꯁꯨ ꯑꯍꯥꯟꯕꯗ ꯌꯥꯔꯝꯗꯦ ꯑꯗꯨꯕꯨ ꯁꯅꯥꯅꯨꯅ ꯅꯤꯡꯉꯥꯏ ꯇꯧꯃꯜꯂꯕ ꯑꯗꯨꯗ ꯃꯥꯁꯨ ꯀꯣꯟꯅ ꯊꯪꯗ ꯌꯥꯔꯝꯃꯤ ꯆꯥꯎꯕ ꯃꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ ꯍꯣꯏꯗ ꯑꯩꯒꯤ ꯏꯇꯣꯡ ꯏꯅꯖꯔꯁꯅꯨ ꯃꯄꯨꯟꯁꯤꯒꯤ ꯑꯃꯨꯛ ꯐꯥꯎꯕ ꯀꯩꯊꯦꯜ ꯃꯁꯛ ꯎꯗ꯭ꯔꯤ ꯍꯥꯏꯔꯕꯅꯤꯅ ꯑꯩꯅ ꯄꯨꯕꯤꯔꯛꯀꯦ ꯁꯅꯥꯅꯨꯅ ꯀꯩꯊꯦꯜ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯐꯤꯖꯣꯜ ꯑꯅꯧꯕ ꯁꯦꯠꯂꯒ ꯂꯣꯏꯁꯤꯜꯂꯤꯕ ꯑꯗꯨ ꯎꯕꯗ ꯆꯥꯎꯕꯅ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ ꯁꯅꯥꯅꯨ ꯀꯩꯊꯦꯜ ꯐꯥꯎꯕꯗꯪ ꯆꯠꯄꯗ ꯀꯩꯒꯤꯅꯣ ꯅꯪꯅ ꯐꯤꯖꯣꯜ ꯑꯍꯟꯕ ꯁꯦꯠꯂꯤꯕꯗꯨꯅ ꯀꯅꯥꯅ ꯈꯪꯅꯤ ꯂꯝꯕꯤꯗ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯄꯥꯈꯪ ꯑꯃ ꯊꯦꯡꯅꯕꯁꯨ ꯑꯩꯅ ꯂꯨꯍꯣꯡꯈ꯭ꯔꯗꯤ ꯅꯈꯣꯏ ꯏꯃꯨꯡ ꯑꯁꯤꯗ ꯑꯩꯅ ꯑꯌꯦꯠꯄ ꯄꯤꯗ꯭ꯔꯦꯗꯅ ꯑꯗꯨꯒꯤꯅꯤ ꯀꯅꯥꯅ ꯍꯥꯏꯔꯤꯕꯅꯣ ꯅꯪꯅ ꯑꯩꯈꯣꯏꯗ ꯑꯌꯦꯠꯄ ꯄꯤ ꯍꯥꯏꯕ ꯅꯪꯗꯤ ꯇꯥꯏꯕꯪ ꯃꯄꯨꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯄꯤꯔꯛꯄ ꯈꯨꯗꯣꯜꯅꯤꯅꯦ ꯇꯁꯦꯡꯕꯅꯤ ꯁꯅꯥꯅꯨꯗꯨ ꯆꯥꯎꯕ ꯑꯃꯗꯤ ꯊꯣꯏꯅꯨꯒꯤ ꯃꯐꯝꯗꯗꯤ ꯃꯃꯜ ꯅꯥꯏꯗ꯭ꯔꯕ ꯈꯨꯗꯣꯜꯅꯤ ꯊꯧꯗꯣꯛ ꯀꯌꯥꯗ ꯁꯅꯥꯅꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯋꯥ ꯄꯣꯊꯥꯐꯝ ꯑꯣꯏꯔꯤꯕꯅꯤ ꯁꯅꯥꯅꯨ ꯌꯦꯡꯂꯒ ꯄꯣꯊꯥꯖꯔꯤꯕꯅꯤ ꯄꯦꯟꯊꯣꯛꯆꯔꯤꯕꯅꯤ ꯑꯩꯒ ꯅꯈꯣꯏꯒ ꯂꯩꯃꯤꯟꯅꯕ ꯀꯨꯏꯗ꯭ꯔꯤꯕꯒꯤ ꯑꯗꯨꯝꯅ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯍꯌꯦꯡ ꯈꯔ ꯂꯩꯔꯒ ꯅꯈꯣꯏꯅ ꯑꯩꯁꯦ ꯅꯈꯣꯏꯒꯤ ꯅꯅꯥꯛꯇ ꯂꯩꯍꯟꯅꯤꯡꯗꯕꯒꯤ ꯑꯇꯣꯞꯄ ꯃꯄꯨ ꯑꯃꯗ ꯌꯣꯟꯊꯣꯛꯈꯤꯗꯣꯏꯗꯣ ꯑꯩ ꯈꯪꯖꯔꯦ ꯑꯩꯅ ꯍꯟꯖꯤꯟ ꯊꯦꯡꯅꯔꯒ ꯂꯥꯛꯂꯕꯅꯤꯀꯣ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨꯅꯦ ꯁꯅꯥꯅꯨ ꯅꯪꯗꯤ ꯑꯩꯈꯣꯏꯒꯤ ꯏꯐꯝꯗ ꯃꯃꯜ ꯅꯥꯏꯗ꯭ꯔꯕ ꯂꯟꯅꯤꯅꯦ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯅꯥ ꯃꯌꯥꯝꯗꯒꯤꯁꯨ ꯅꯪꯅ ꯇꯥꯡꯕ ꯍꯦꯜꯂꯤ ꯑꯇꯤꯌꯥꯗ ꯊꯣꯛꯂꯤꯕ ꯅꯨꯃꯤꯠ ꯊꯥ ꯊꯋꯥꯟꯃꯤꯆꯥꯛꯁꯤꯡꯗꯒꯤ ꯅꯪꯅ ꯃꯃꯜ ꯂꯩꯕ ꯍꯦꯜꯂꯤ ꯖꯒꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯇꯥꯡꯂꯕ ꯃꯅꯤ ꯃꯨꯛꯇꯥ ꯀꯌꯥꯗꯒꯤ ꯅꯪꯅ ꯍꯦꯟꯅ ꯃꯒꯨꯟ ꯂꯩꯔꯤꯕꯅꯤ ꯑꯇꯩ ꯇꯣꯛꯈ꯭ꯔꯣ ꯑꯩꯒ ꯑꯩꯒꯤ ꯅꯨꯄꯤꯒꯒꯤ ꯃꯐꯝꯗꯗꯤ ꯅꯪꯁꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯆꯥꯅꯔꯤꯕ ꯆꯤꯟꯖꯥꯛ ꯑꯃꯗꯤ ꯊꯛꯂꯤꯕ ꯏꯁꯤꯡꯗꯒꯤ ꯍꯦꯟꯅ ꯃꯃꯜ ꯂꯩ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯣ ꯑꯩꯅꯁꯨ ꯇꯁꯦꯡꯅ ꯑꯣꯏꯊꯣꯛꯍꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯂꯥꯛꯂꯣ ꯀꯩꯊꯦꯜꯗ ꯆꯠꯂꯁꯤ ꯑꯁꯨꯝꯅ ꯆꯥꯎꯕꯒ ꯁꯅꯥꯅꯨꯒꯗꯣ ꯃꯈꯣꯏꯅ ꯌꯣꯟꯒꯗꯕ ꯄꯣꯠꯆꯩꯁꯤꯡꯗꯨꯒ ꯂꯣꯏꯅꯅ ꯀꯩꯊꯦꯜꯗ ꯂꯥꯛꯂꯝꯃꯤ ꯀꯩꯊꯦꯜ ꯌꯧꯔꯛꯄ ꯃꯇꯝꯗ ꯁꯅꯥꯅꯨꯗꯤ ꯑꯉꯛꯄ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯃꯤ ꯃꯌꯥꯝꯒꯤ ꯂꯥꯎ ꯈꯣꯡꯕ ꯅꯤꯟꯕ ꯃꯈꯣꯜ ꯑꯃꯗꯤ ꯃꯈꯜꯒꯤ ꯃꯅꯝ ꯀꯌꯥ ꯑꯗꯨꯗ ꯄꯨꯡꯉꯛ ꯉꯛꯈꯤꯔꯝꯃꯤ ꯇꯨ ꯑꯥꯗꯒꯤ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯑꯁꯤꯕꯨꯔꯣ ꯑꯁꯤꯗꯤ ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯒꯤ ꯂꯥꯏꯁꯪ ꯅꯪꯕꯨ ꯃꯃꯥꯡꯗ ꯂꯥꯏꯁꯪ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕ꯭ꯔꯣ ꯎꯗ꯭ꯔꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯦ ꯀꯩꯊꯦꯜ ꯃꯅꯨꯡꯗ ꯂꯥꯏꯁꯪ ꯂꯩ ꯍꯥꯏꯕ ꯑꯩꯗꯤ ꯉꯁꯤꯇ ꯈꯪꯉꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯈꯛ ꯆꯪꯂꯛꯇꯨꯅ ꯆꯥꯎꯕꯗ ꯍꯪꯉꯤ ꯏꯌꯥꯝꯕꯅ ꯌꯣꯜꯂꯤꯕꯁꯤꯡꯁꯤꯕꯨ ꯀꯔꯤꯅꯣ ꯁꯟ ꯑꯃꯅꯦ ꯁꯟ ꯄꯨꯟꯅꯕ ꯊꯧꯔꯤ ꯑꯃꯅꯦ ꯑꯗꯨꯒ ꯂꯥꯏꯔꯕ ꯇꯣꯜꯂ ꯇꯥꯔꯕ ꯏꯃꯨꯡ ꯑꯃꯗ ꯆꯪꯒꯗꯕ ꯄꯣꯠꯆꯩ ꯈꯔꯁꯨ ꯑꯗꯨꯃꯛ ꯌꯥꯎꯔꯤ ꯑꯣ ꯑꯩꯅ ꯂꯩꯅꯤꯡꯕ ꯑꯝꯇꯕꯨ ꯌꯥꯎꯗꯦꯗ ꯁꯤꯗꯤ ꯏꯕꯨꯡꯉꯣ ꯑꯩꯅ ꯌꯣꯜꯂꯤꯕ ꯁꯟ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯁꯟ ꯅꯠꯇꯦꯅꯦ ꯃꯔꯨ ꯑꯃꯗꯒꯤ ꯍꯧꯔꯛꯄ ꯁꯟꯅꯤꯅꯦ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯕ ꯋꯥꯗꯨꯕꯨ ꯍꯧꯖꯤꯛ ꯃꯇꯝꯁꯤꯕꯨ ꯎ ꯋꯥ ꯄꯥꯝꯕꯤ ꯁꯤꯡꯕꯤ ꯊꯥꯕꯗ ꯍꯦꯟꯗꯣꯛꯇꯅ ꯁꯟ ꯐꯥꯎꯕ ꯊꯥꯅꯔꯕ꯭ꯔꯣ ꯊꯥꯕꯗ ꯍꯧꯗꯕ ꯄꯣꯠꯁꯛ ꯑꯃꯠꯇ ꯂꯩꯇꯦ ꯏꯕꯨꯡꯉꯣ ꯄꯣꯠ ꯈꯨꯗꯤꯡ ꯂꯣꯏꯅ ꯊꯥꯕ ꯌꯥꯏ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯊꯥꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯅꯨꯡꯁꯤꯅ ꯑꯃꯗꯤ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯗꯨꯅ ꯃꯇꯝ ꯆꯥꯅ ꯃꯆꯤꯟꯖꯥꯛ ꯄꯤꯖꯕꯤꯔꯕꯗꯤ ꯄꯣꯠꯁꯛ ꯑꯗꯨꯅ ꯅꯪꯒꯤ ꯁꯦꯕꯥ ꯑꯗꯨꯗ ꯄꯦꯜꯂꯗꯨꯅ ꯌꯥꯝꯅ ꯃꯃꯜ ꯇꯥꯡꯕ ꯄꯣꯠꯁꯛ ꯑꯃ ꯑꯣꯜꯂꯛꯇꯨꯅ ꯅꯪꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅꯕ ꯂꯝꯕꯤ ꯑꯃ ꯑꯣꯏꯔꯛꯄ ꯌꯥꯏ ꯍꯣꯏ ꯌꯥꯔꯤꯁꯤ ꯑꯗꯣ ꯁꯟ ꯑꯁꯤꯕꯨ ꯆꯍꯤ ꯀꯌꯥ ꯁꯨꯔꯕꯒꯦ ꯆꯍꯤ 9 ꯁꯨꯔꯦ ꯏꯕꯨꯡꯉꯣ ꯑꯁ ꯑꯗꯨꯗꯤ ꯆꯍꯤ ꯐꯅ ꯌꯥꯝꯃꯤꯅꯦ ꯅꯨꯄꯥ ꯑꯗꯨꯅ ꯁꯟ ꯑꯗꯨ ꯆꯍꯤ ꯌꯥꯝꯂꯦ ꯍꯥꯏꯗꯨꯅ ꯌꯥꯅꯤꯡꯗꯕꯒꯤ ꯃꯑꯣꯡ ꯇꯧꯔꯛꯄꯗꯨꯗ ꯆꯥꯎꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨꯅꯦ ꯏꯕꯨꯡꯉꯣ ꯆꯍꯤ ꯌꯥꯝꯂꯕ ꯄꯣꯠꯁꯤꯅ ꯍꯦꯟꯅ ꯃꯒꯨꯟ ꯂꯩꯔꯛꯄꯅꯤ ꯇꯨ ꯑꯥꯗ ꯍꯧꯔꯤꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯁꯤ ꯎꯔꯕ꯭ꯔꯥ ꯃꯁꯤ ꯆꯍꯤ 100 ꯍꯦꯜꯂꯕ ꯄꯥꯝꯕꯤꯅꯤ ꯍꯧꯖꯤꯛꯇꯤ ꯆꯍꯤ ꯌꯥꯝꯂꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯁꯤꯒꯤ ꯎꯔꯨꯝꯗ ꯌꯨꯔꯥꯏꯆꯨꯕ ꯅꯨꯄꯥ ꯑꯃ ꯐꯥꯎ ꯐꯝꯂꯒ ꯄꯣꯊꯥꯗꯨꯅ ꯀꯥꯟꯅꯕ ꯂꯧꯔꯤꯕꯁꯤꯅꯤ ꯍꯣꯏꯁꯦ ꯁꯤꯒꯤ ꯁꯟ ꯄꯨꯅꯕ ꯊꯧꯔꯤ ꯑꯁꯤꯒ ꯑꯇꯩ ꯄꯣꯠꯆꯩꯁꯤꯡꯁꯤꯒꯅ ꯀꯃꯥꯏ ꯇꯧꯕꯅꯣ ꯏꯕꯨꯡꯉꯣꯅ ꯁꯤꯒꯤ ꯄꯣꯠꯆꯩꯁꯤꯡꯁꯤ ꯐꯖꯅ ꯁꯦꯝꯖꯤꯜꯂꯒ ꯁꯤꯖꯤꯟꯅꯔꯕꯗꯤ ꯐꯅ ꯀꯨꯏꯅ ꯆꯠꯀꯅꯤ ꯑꯍꯟꯕ ꯂꯩꯔꯨꯔꯒꯗꯤ ꯁꯦꯜ ꯐꯅꯌꯥꯝ ꯆꯪꯒꯗꯣꯏꯅꯤ ꯏꯕꯨꯡꯉꯣꯅ ꯂꯩꯒꯦ ꯍꯥꯏꯔꯕꯗꯤ ꯁꯟ ꯑꯁꯤꯒ ꯄꯨꯟꯅ ꯂꯧꯕꯤꯔꯣ ꯑꯩꯉꯣꯟꯗꯗꯤ ꯏꯌꯥꯝꯕꯒꯤ ꯄꯣꯠꯆꯩꯁꯤꯡꯁꯦ ꯊꯣꯏꯗꯣꯛꯅ ꯀꯥꯟꯅꯐꯝ ꯂꯩꯇꯦ ꯑꯗꯨꯕꯨ ꯁꯨꯝ ꯌꯣꯜꯂꯝꯕꯗꯨꯗ ꯀꯔꯤꯅꯣ ꯀꯃꯥꯏ ꯇꯧꯕꯅꯣ ꯍꯪꯕꯒꯤ ꯋꯥꯅꯤ ꯑꯗꯣ ꯃꯃꯜꯅ ꯀꯃꯥꯏ ꯇꯧꯕꯅꯣ ꯃꯃꯜꯒꯤ ꯋꯥꯗꯤ ꯏꯕꯨꯡꯉꯣ ꯄꯤꯛꯇꯛ ꯇꯧꯕ ꯌꯨꯝ ꯑꯃ ꯁꯥꯕꯗ ꯆꯪꯕ ꯃꯃꯜ ꯑꯗꯨ ꯍꯦꯛ ꯄꯤꯕꯤꯔꯣ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯕꯁꯤꯕꯣ ꯄꯤꯛꯇꯛ ꯇꯧꯕ ꯌꯨꯝ ꯑꯃ ꯁꯥꯕꯗ ꯆꯪꯕ ꯃꯃꯜ ꯑꯗꯨꯒ ꯁꯤꯒꯤ ꯄꯣꯠꯆꯩꯁꯤꯡꯁꯤꯒꯤ ꯃꯃꯜꯒꯗꯤ ꯌꯥꯝꯅ ꯈꯦꯠꯅꯒꯅꯤ ꯏꯌꯥꯝꯕꯒꯤ ꯄꯣꯠ ꯈꯨꯌꯣꯟꯁꯤꯗꯤ ꯃꯃꯜ ꯍꯥꯏꯒꯠꯇꯅ ꯌꯣꯜꯂꯤꯗ ꯌꯥꯝꯕꯨ ꯌꯥꯝꯗ꯭ꯔꯕꯅꯤ ꯏꯕꯨꯡꯉꯣ ꯍꯧꯖꯤꯛ ꯃꯇꯝꯗ ꯇꯥꯡꯗꯕ ꯄꯣꯠ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ ꯅꯨꯄꯥ ꯑꯗꯨ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯐꯔꯦ ꯏꯌꯥꯝꯕꯒꯤ ꯄꯣꯠꯆꯩꯁꯤꯡꯁꯦ ꯑꯩ ꯂꯣꯏꯅ ꯂꯧꯔꯒꯦ
ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯨꯄꯥ ꯑꯗꯨꯅ ꯌꯨꯝ ꯄꯤꯛꯇꯛ ꯇꯧꯕ ꯑꯃ ꯁꯥꯕꯒꯤ ꯃꯃꯜꯗꯨ ꯆꯥꯎꯕꯗ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯁꯟ ꯑꯗꯨꯒ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯒ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯆꯥꯎꯕꯅ ꯁꯅꯥꯅꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯁꯅꯥꯅꯨ ꯅꯪꯒꯤ ꯄꯣꯠ ꯈꯨꯌꯣꯟ ꯑꯁꯤꯗꯤ ꯍꯦꯟꯃꯟꯗ꯭ꯔꯥ तसेंबदी ngасai मखै नुपा अदुगा वरी सानबदा चावबना हाइखिबा वासिंगदु नाकंदगी सनानुना इंसिलगा हाइहनबा ngaktani सनानुना खुमलकलमी अइना हाइरिदो करी असैबा यावगे हौजिकी नुपादो सेल यामना पाइबा नुपाने अदुगा नंगना योलिबा पोसैसिंगदुसु यामना फरिबा सिजिन्नबा यारिबा पोट ngaktani मदुसिंगदो फजना सेमजिलगा फना कुइना सिजिन्नबा याखिनी असुमना चावबगा सनानुगदो मयुमदा हलकलमी सेल मयाम अमा पुदुना लाकपदुदा थोइनुना पेलदुना चावबा अमदि सनानुगी अहावबा मथेल लुकोय कया थोंबिरमी सनानुनादी मथेल सिंगदु यामली हाइजबनी अदुबु थोइनुना नमदुना अहावबा मथेल सिंग सिल्लांगबनी मताव असम तौना सनानुना चावबा अमदि थोइनुदा सेल मयाम अमा फंगलमी असुमना नुंगती नमित खुदिंगी सनानु अदु चावबगा पुना सेल तानबा चलमी अदुगा मयुम हलकलगा ngahak पोथारबा मतुंग थोइनुना युमगी थबक तौरिबा अदु सनानुना मतेंग पांगलमी अयुक नुंगथिलदना चावबगा थबक चटपा अदुगा नुंगदांगदना थोइनुगी मतेंग पांगबा अदुदा सनानु अवाबा अमा ओइरमी अदुबु फना वादुनसु मा थबक तौबदि लेपलमदे मतम खरगी मतुंग चावबा अमदि थोइनुना लैरिबा खुंगंग अदुगी खुंजासिंगना सनानुगी मरमदा पाउ तारमी पिक्ट्रु पिक्पी नुपी अमा लैरे हाइबदुदा खुंजासिंगदु येंगबा लाकलमी सनानुना इपिकपिकपा मखै थोइनुगी तंपाकता सानबा अदु उबदा खुंजासिंग अंगकपा पोकलमी खुंजासिंगदुना निनफु सनानुगी मरमदा असुमना ngangnarami मागी पिकलिबा खुपिक फिबम मूर्ति अदुगी हाइरगदी मदुगी सनानु हाइबिदो मित्रंग हाइबि सोइदना ओइरमगनिको अदु नत्रगसु लाइरेंबि नत्रगा लाइगी शक्ति चेंबि अमा ओइरमगनी मयामना मागी मरमदा अदुमना ngangnaba aduda सनानुसु थोइनुगी तंपाकता लेना लेना असुमना खुमी नखोइना ngangnariba singdo ai loina taiko खुंजा अमना हंगी असुक लापना लेरिबा आइना ngangbा वाबु नंगना कमदौना तारिबा तारिनि कैनो नखोनिना इहौ हौखै मिवा ngangnare अदुदि आइसु मसाना तारिनि कैनो मसिगी नुपीसे येंगुने इपिकपिकै मसिन नमकंद्रो आदा हौरिबा हैनौ पांबी असिगा येंगनबदा नंगसु पिक्ट्रु पी कैनो मीबु पी काइना उसित्रिबा नंग कोना निंगमदबा लाक्सनी असि हाइरमलगा सनानु इमुंगदा अदुमक चंखिरमी खुंजा अमना थोइनुदा थोइनो नंगबो असि चंगनबी असि कमाइना लोइनगे अदुम फजना लोइनैदा अतै अतैदा फत्रबसु एंगोंददि यामना फै नोंगमा नमित अमा खगनी चावबगी युंगी सगोल संगदुदा थोइनुदो मागी मथौ तौदुना लैरमी वाइ तैथोक्लबा मदोंग फत्ता हाउती सिंग लंगथोक्लमी अदुगा सगोल सिंग मचिंजाक पिजरम तंजा अदुदा सनानुबु युम अदुदा हुंदोक लंबी माइबी अदु लाक्तुना असुमना हाइरम नंगदि सिगी युम असिदा लैरगा थबक यामना सुरबा ओइरे नंग सुमाइना थबक फगनी हाइबदि आइदि खंगुत्रे लाव आइगी तुंग इलो आइना नंगबु सेल पाइबा इमुंग अमदा ममल तांगना योनख्रबनी असि हाइदुना माइबी अदुना सनानुबु ताफादुना पाइखि अदुगा सनानुबु अतिया मथक तमना लंखतखिरमी सनानुसु अतिया मथकता असुम पाइखतपना कोना थंगदा थागी लेबाक यौरम थागी लेबाक हेक यौबगा मफम अदुदा नुपा अमखकना माबु तरामना ओक्लमी सोमबु तरामना ओक्जरी अई मफम असिगी मजाइबुंगोनी मिंगना थौबा कौई सोमना याबिरबदी सोमसी अईगी सना कोनुंगदा लैदुना थबक तौबियु मजाइबुंगा थौबा असि मसाना नते मजाइबुंगा थौबा असि मसाना मीगी ओई अदुगा मकोंगना ओकी मकोक पाली मजाइबुंगो अदुना सनानुदा खजिक अपाम नुसी पोक्लमी मजाइबुंगो नंगदि कमदौना थागी लेबाक असिदा लैरिबा अईसु खंगदि अदुदि अईना हेक पोक्लकपा मतम अदुदगी हौना अई मफम असिदा लैरमदि सिगी मफम असिबु हामेंगुंबा अते अते जीबा मखल सिंगसु यामना लैब्रो होइने अईगिदि हामेंग खक्ता नतना अतै अतै मखल सिंगी सा लोइना लै करिगिनो नंगना मदु हंगलिबदि थैदोकपा मरम लैतेदा अईदि सा सन सेनबा यामना पामजै अदुना मजाइबुंगोगी सना कोनुंगदा सा सन सेनरगा लैजगे असुमना नमित अदुदगी हौना सनानुदो थागी लेबाक अदुदा मजाइबुंगो थौबगी कोनुंगदा थबक तौदुना लैरमी नोंगमा नमित अमखकनी सनानुदो वाइ सिटना सिटना मफम अदुदगी करमना नाथोक्तुना चसिगे हाइबा वाखल तौरमी
ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯥꯒꯤ ꯃꯇꯨꯡꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃꯈꯛ ꯇꯥꯔꯛꯂꯝꯃꯤ꯫ ꯁꯅꯥꯅꯨꯅ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯕꯗ ꯃꯁꯥꯅ ꯃꯤ ꯑꯣꯏꯕ ꯃꯀꯣꯛꯅ ꯍꯧꯗꯣꯡꯒꯤ ꯃꯀꯣꯛ ꯑꯣꯏꯕ ꯖꯤꯕ ꯑꯃꯅꯤ꯫ ꯃꯥꯒꯤ ꯃꯃꯤꯡꯅ ꯂꯂꯩꯃ ꯀꯧꯔꯝꯃꯤ꯫ ꯂꯂꯩꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯀꯔꯤꯅꯣ ꯃꯊꯧ ꯃꯔꯝ ꯈꯪꯗꯕ ꯖꯤꯕ ꯑꯃ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯩꯔꯝꯃꯤꯕ ꯑꯁꯤꯕꯣ? ꯑꯩꯒꯤ ꯃꯤꯡ ꯁꯅꯥꯅꯨ ꯍꯥꯏꯅ ꯀꯧꯖꯩ꯫ ꯑꯩ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯁꯥ ꯁꯟ ꯁꯦꯟꯅꯕꯗ ꯅꯠꯇꯅ ꯁꯅꯥ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯁꯤꯕꯨ ꯋꯥꯏꯁꯤꯠ ꯋꯥꯏꯁꯤꯡ ꯇꯧꯗꯨꯅ ꯂꯩꯕꯅꯤ꯫ ꯅꯪꯗꯤ ꯀꯅꯥꯅꯣ? ꯑꯩꯗꯤ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯑꯆꯧꯕ ꯐꯝ ꯑꯃ ꯄꯥꯏꯔꯤꯕꯤ ꯑꯃꯅꯤꯅꯦ꯫ ꯄꯨꯔꯥ ꯃꯪꯂꯥꯟꯒꯤ ꯊꯧꯗꯣꯛ ꯍꯥꯏꯕꯗꯨꯅꯤ꯫ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯕ ꯁꯥ ꯃꯈꯜꯁꯤꯡꯁꯤꯕꯨ ꯀꯝꯗꯧꯅ ꯊꯥꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯝꯃꯤꯅꯣ? ꯑꯩꯁꯨ ꯈꯪꯗꯦ꯫ ꯑꯩꯅ ꯉꯛꯂꯤꯕꯗꯤ ꯀꯝꯗꯧꯅ ꯊꯥꯅ ꯑꯇꯤꯌꯥ ꯃꯊꯛꯇ ꯂꯩꯔꯝꯃꯤꯅꯣ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯁꯨ ꯂꯩꯇꯕꯤ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯄꯤ ꯅꯪꯅ ꯊꯥꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯀꯔꯝꯅ ꯂꯩꯔꯝꯃꯤꯕ? ꯍꯣꯏ, ꯅꯪꯒꯤ ꯋꯥꯍꯪ ꯑꯗꯨꯁꯨ ꯍꯪꯕ ꯌꯥꯏ꯫ ꯑꯁꯤ ꯍꯥꯏꯅ ꯁꯅꯥꯅꯨ ꯋꯥꯏ ꯑꯗꯨꯃꯛ ꯁꯤꯠꯂꯤ, ꯌꯥꯝꯅ ꯎꯁꯤꯠꯇꯕꯒꯤ ꯃꯑꯣꯡꯗ꯫ ꯍꯦ, ꯅꯪꯒꯨꯝꯕꯤ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯃꯅ ꯑꯩꯉꯣꯟꯗ ꯊꯧꯏ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯣ? ꯍꯥ? ꯃꯤꯅꯥꯏ ꯅꯨꯄꯤ ꯅꯪ ꯆꯔꯥꯛꯄꯤꯌꯨꯔꯣ? ꯀꯔꯤꯅꯣ ꯁꯣꯝꯅ ꯍꯥꯏꯕꯤꯔꯤꯕ ꯑꯗꯨꯕꯣ? ꯑꯩꯅ ꯀꯔꯝꯕ ꯃꯇꯝꯗ ꯁꯣꯝꯗ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯃꯇꯧ ꯎꯠꯈꯤꯕꯒꯦ? ꯃꯁꯤ ꯀꯌꯥꯗ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕꯅꯣ ꯌꯦꯡꯉꯨꯅꯦ꯫ ꯃꯤꯅꯥꯏ ꯅꯨꯄꯤ ꯅꯪ ꯑꯩ ꯃꯁꯛ ꯈꯪꯕ꯭ꯔꯥ? ꯁꯣꯝꯅ ꯍꯥꯏꯕꯤꯈ꯭ꯔꯤꯕ ꯑꯗꯨꯗꯤ ꯁꯣꯝꯁꯤ ꯃꯖꯥꯏꯕꯨꯡꯉꯣ ꯊꯧꯕꯒꯤ ꯁꯅꯥ ꯀꯣꯅꯨꯡꯗ ꯐꯝꯅꯥꯏꯕꯤ ꯑꯣꯏꯔꯤꯕꯤ ꯑꯃꯅꯤ ꯍꯥꯏꯗꯨꯅ꯫ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯩꯁꯦ ꯅꯪꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯃꯖꯥꯏꯕꯨꯡꯉꯣ ꯊꯧꯕꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯒꯗꯕꯤ ꯃꯤꯁꯛ ꯑꯗꯨꯅꯤꯅꯦ꯫ ꯑꯣ, ꯑꯗꯣ ꯃꯖꯥꯏꯕꯨꯡꯉꯣ ꯊꯧꯕꯗꯤ ꯃꯕꯨꯡ ꯃꯄꯥꯎ ꯌꯥꯝꯅ ꯐꯩ, ꯁꯣꯝꯒ ꯃꯥꯟꯅꯗꯦꯅ꯫ ꯁꯅꯥꯅꯨꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯂꯂꯩꯃ ꯑꯗꯨ ꯁꯥꯎꯔꯗꯨꯅ ꯑꯁꯨꯝꯅ ꯂꯥꯎꯏ, ꯂꯥꯟꯃꯤ ꯀꯅꯥ ꯀꯅꯥ ꯂꯩ? ꯃꯁꯤꯒꯤ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯑꯁꯤ ꯅꯣꯏ ꯎꯗꯕ꯭ꯔꯥ? ꯈꯨꯗꯛ ꯑꯗꯨꯗ ꯂꯥꯟꯃꯤ ꯈꯔ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯁꯅꯥꯏꯕꯦꯝꯃ, ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ? ꯃꯁꯤꯒꯤ ꯋꯥꯏꯁꯤꯠꯄꯤ ꯅꯨꯄꯤ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯉꯥꯡꯉꯤꯁꯤ ꯅꯣꯏ ꯇꯥꯗ꯭ꯔꯣ? ꯂꯥꯟꯃꯤ ꯑꯃꯅ ꯁꯅꯥꯅꯨꯗ ꯍꯪꯉꯤ, ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯁꯅꯥꯏꯕꯦꯝꯃꯗ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯉꯥꯡꯉꯤ ꯍꯥꯏꯁꯦ? ꯑꯩꯗꯤ ꯁꯅꯥꯏꯕꯦꯝꯃꯗ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯉꯥꯡꯈꯤꯕ ꯂꯩꯇꯦ꯫ ꯁꯅꯥꯏꯕꯦꯝꯃꯅ ꯍꯪꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯖꯕꯅꯤ꯫ ꯇꯧꯁꯤꯟꯅꯔꯤꯅꯤ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯁꯅꯥꯏꯕꯦꯝꯃ ꯑꯩꯉꯣꯟꯗ ꯃꯥꯅ ꯎꯁꯤꯠꯇꯦ꯫ ꯉꯥꯛꯄꯤꯒꯅꯤ ꯁꯅꯥꯏꯕꯦꯝꯃ, ꯑꯩꯗꯤ ꯑꯩꯒꯤ ꯋꯥꯍꯩ ꯈꯔꯅ ꯁꯅꯥꯏꯕꯦꯝꯃꯕꯨ ꯑꯗꯨꯛ ꯁꯥꯎꯍꯟꯒꯅꯤ ꯊꯥꯖꯔꯨꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇ ꯀꯔꯤꯒꯤ ꯇꯦꯊꯁꯟꯅꯕ ꯁꯥꯏ? ꯅꯪꯗꯤ ꯑꯩꯒ ꯌꯦꯡꯅꯕꯗ ꯂꯨꯈꯥ ꯀꯣꯡꯒ ꯄꯥꯡꯈꯛ ꯑꯣꯏꯒꯅꯤꯅꯦ꯫ ꯑꯗꯨꯒꯁꯨ ꯑꯩꯉꯣꯟꯗ ꯀꯔꯦꯝꯅꯕ ꯁꯥꯏ꯫ ꯍꯧꯖꯤꯛꯃꯛ ꯑꯩꯒꯤ ꯃꯥꯡꯗ ꯈꯨꯔꯨꯝꯃꯨ꯫ ꯈꯨꯔꯨꯝꯗ꯭ꯔꯕꯁꯨ ꯌꯥꯔꯦ ꯁꯅꯥꯏꯕꯦꯝꯃ꯫ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯄꯤ ꯑꯩꯅ ꯈꯨꯔꯨ ꯈꯨꯗ ꯀꯨꯟꯈ꯭ꯔꯕꯗꯤ ꯅꯈꯣꯏ ꯑꯃꯠꯇꯅ ꯑꯩꯁꯦ ꯎꯕ ꯐꯪꯉꯔꯣꯏ꯫ ꯂꯥꯟꯃꯤꯁꯥ, ꯅꯈꯣꯏ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯩꯗꯧꯔꯤ? ꯃꯤ ꯎꯁꯤꯠꯇꯕꯤ ꯑꯄꯤꯛꯄꯤ ꯑꯁꯤ ꯐꯥꯗꯨꯅ ꯍꯧꯖꯤꯛꯃꯛ ꯀꯩꯁꯨꯝꯁꯪꯗ ꯊꯝꯈꯣ꯫ ꯂꯥꯟꯃꯤ ꯑꯃꯅ ꯁꯅꯥꯅꯨꯕꯨ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯄꯨꯈꯤꯔꯝꯃꯤ꯫ ꯁꯅꯥꯅꯨꯁꯨ ꯀꯟꯅ ꯂꯥꯎꯔꯝꯃꯤ, ꯑꯩꯗꯤ ꯁꯅꯥ ꯂꯨꯄꯥ ꯃꯅꯤ ꯃꯨꯛꯇꯥꯗꯒꯤ ꯍꯦꯟꯅ ꯃꯃꯜ ꯇꯥꯡꯕꯤꯅꯦ꯫ ꯅꯨꯃꯤꯠ ꯊꯥ ꯊꯋꯥꯟꯃꯤꯆꯥꯛꯅ ꯐꯥꯎ ꯑꯩꯒꯤ ꯃꯃꯜ ꯐꯪꯂꯣꯏ꯫ ꯑꯩꯒꯤ ꯏꯃꯥ ꯊꯣꯏꯅꯨ ꯑꯃꯗꯤ ꯄꯥꯕꯨꯡ ꯆꯥꯎꯕꯅ ꯑꯩꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕ ꯄꯣꯠꯁꯛꯅꯤ ꯍꯥꯏꯌꯦ꯫ ꯑꯗꯨꯒ ꯅꯈꯣꯏꯅ ꯑꯩꯕꯨ ꯀꯩꯁꯨꯝꯁꯪꯗ ꯊꯝꯕꯤꯕ ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ꯫ ꯁꯣꯝꯗꯁꯨ ꯂꯂꯩꯃꯗꯨ ꯃꯖꯥꯏꯕꯨꯡꯉꯣ ꯊꯧꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯁꯅꯥꯅꯨꯅ ꯃꯉꯣꯟꯗ ꯎꯁꯤꯠꯇꯦ, ꯀꯔꯦꯝꯅꯩ ꯍꯥꯏꯗꯨꯅ ꯄꯥꯎ ꯀꯌꯥ ꯇꯝꯂꯝꯃꯤ꯫ ꯃꯖꯥꯏꯕꯨꯡꯉꯣ ꯊꯧꯕ ꯉꯛꯄꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯃꯥ ꯊꯥꯖꯗꯦ ꯁꯅꯥꯅꯨꯅ ꯑꯗꯨꯝꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕ꯫ ꯃꯖꯥꯏꯕꯨꯡꯉꯣ ꯊꯧꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯂꯂꯩꯃ, ꯅꯪꯕꯨ ꯁꯥꯎꯈꯤꯅꯨ ꯀꯩꯗꯧꯕꯒꯦ? ꯑꯃꯨꯛꯇ ꯏꯪꯊꯈꯣ꯫ ꯁꯅꯥꯅꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯀꯨꯏꯗ꯭ꯔꯤꯕꯅꯤ꯫ ꯀꯅꯥꯅ ꯀꯔꯤꯅꯣ ꯈꯪꯗꯕꯒꯤ ꯇꯧꯖꯔꯤꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯥꯅ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯦ, ꯀꯔꯦꯝꯅꯩ꯫ ꯏꯄꯤꯛ ꯄꯤꯛꯄꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔ ꯎꯠꯇꯕ ꯃꯇꯤꯛꯂꯥ? ꯂꯂꯩꯃ, ꯁꯦ ꯅꯪꯒꯤ ꯑꯁꯥꯎꯕꯗꯣ ꯑꯃꯨꯛꯇ ꯐꯥꯊꯈꯣ꯫ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ꯫ ꯃꯥꯕꯨ ꯉꯥꯛꯄꯤꯔꯁꯤ, ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯇꯧꯗꯅꯕ ꯍꯥꯏꯔꯁꯤ꯫ ꯑꯁꯨꯝꯅ ꯃꯖꯥꯏꯕꯨꯡꯉꯣ ꯊꯧꯕꯅ ꯊꯦꯝꯕꯗ ꯂꯂꯩꯃꯁꯨ ꯈꯔ ꯐꯥꯊꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯒ ꯁꯅꯥꯅꯨꯁꯨ ꯀꯩꯁꯨꯝꯁꯪꯗꯒꯤ ꯊꯥꯗꯣꯔꯛꯂꯝꯃꯤ꯫ ꯁꯅꯥꯅꯨꯅ ꯑꯃꯨꯛ ꯍꯟꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯩꯗꯨꯅ ꯊꯕꯛ ꯁꯨꯕ ꯌꯥꯎꯔꯛꯄ ꯑꯗꯨꯗ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯂꯩꯃ ꯑꯃꯗꯤ ꯃꯥꯒꯤ ꯑꯁꯥꯟꯕ ꯃꯅꯥꯏꯁꯤꯡꯅ ꯁꯅꯥꯅꯨꯗ ꯑꯣꯠꯄ ꯅꯩꯕ ꯀꯌꯥ ꯇꯧꯕꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯈꯛꯅꯤ ꯁꯅꯥꯅꯨꯁꯨ ꯑꯃꯣꯠꯄ ꯐꯤ ꯑꯃꯗ ꯆꯩꯅ ꯄꯣꯞ ꯄꯣꯞ ꯊꯥꯗꯨꯅ ꯎꯐꯨꯜ ꯀꯟꯊꯣꯛꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯥꯒꯤ ꯇꯨꯡꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃꯈꯛ ꯇꯥꯔꯛꯂꯝꯃꯤ꯫ ꯁꯅꯥꯅꯨ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯅꯨꯄꯤ ꯑꯃꯈꯛ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨ ꯂꯩꯆꯤꯜ ꯅꯣꯡꯐꯥꯏꯒꯤ ꯏꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯃꯖꯥꯏꯕꯦꯝꯃ ꯊꯣꯏꯕꯤꯅꯤ꯫ ꯑꯩꯗꯤ ꯂꯩꯆꯤꯜ ꯅꯣꯡꯐꯥꯏꯂꯛꯇ ꯂꯩꯕꯤ ꯃꯖꯥꯏꯕꯦꯝꯃꯅꯤ꯫ ꯑꯗꯨꯒ ꯅꯪꯅ ꯀꯅꯥꯅꯣ? ꯑꯩꯒꯤ ꯏꯃꯤꯡ ꯁꯅꯥꯅꯨ ꯀꯧꯏ꯫ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯅꯤ꯫ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯤ ꯊꯕꯛ ꯁꯨꯕꯤ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤꯔꯣ? ꯌꯦꯡꯕꯗ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯅ ꯎꯏꯅꯦ꯫ ꯑꯩ ꯑꯉꯥꯡ ꯅꯠꯇꯦ, ꯑꯗꯨꯒ ꯑꯩ ꯊꯕꯛ ꯁꯨꯕꯤ ꯃꯤꯅꯥꯏꯁꯨ ꯅꯠꯇꯦ꯫ ꯑꯩꯗꯤ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯋꯥꯏꯁꯤꯠꯄꯤꯅꯤ꯫
ꯑꯍꯣ ꯑꯉꯥꯡ ꯏꯑꯣꯏ ꯑꯣꯏꯅ ꯅꯪꯗꯤ ꯑꯋꯥꯕ ꯊꯕꯛ ꯁꯨꯔꯕꯣꯏꯔꯦ ꯑꯩ ꯑꯉꯥꯡ ꯅꯠꯇꯦ ꯍꯥꯏꯕꯅꯦ ꯑꯩ ꯂꯩꯁꯥꯕꯤ ꯑꯃꯈꯛꯅꯦ ꯄꯣꯛꯂꯛꯄꯗꯒꯤ ꯍꯧꯅ ꯆꯥꯎꯕ ꯍꯦꯟꯗꯕꯒꯤ ꯁꯨꯃꯥꯏꯅ ꯂꯩꯈꯤꯕꯅꯦ ꯄꯣꯛꯂꯛꯄꯗꯒꯤ ꯍꯧꯅ ꯆꯥꯎꯕ ꯁꯨꯡꯍꯦꯟ ꯍꯦꯟꯗ꯭ꯔꯦ ꯍꯥꯏꯕ ꯑꯩ ꯅꯪꯒꯤ ꯋꯥꯔꯤ ꯌꯥꯝꯅ ꯇꯥꯅꯤꯡꯉꯤ ꯅꯪꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯑꯩꯉꯣꯟꯗ ꯂꯤꯕꯤꯌꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯊꯣꯏꯗꯣꯛꯄ ꯋꯥꯔꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯩꯅ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛ ꯈꯔꯒꯤ ꯋꯥꯔꯤꯗꯤ ꯑꯩ ꯅꯉꯣꯟꯗ ꯂꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯅꯨꯅ ꯃꯥꯒꯤ ꯍꯧꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯃꯖꯥꯏꯕꯦꯝꯃ ꯊꯣꯏꯕꯤꯗ ꯂꯤꯊꯣꯛꯂꯝꯃꯤ ꯀꯝꯗꯧꯅ ꯃꯥꯅ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯆꯠꯈꯤꯕ ꯃꯄꯨ ꯑꯃꯗꯒꯤ ꯃꯄꯨ ꯑꯃꯗ ꯍꯣꯡꯈꯤꯕ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡ ꯑꯗꯣ ꯑꯗꯨꯒ ꯀꯣꯟꯅꯊꯪꯗ ꯃꯥꯅ ꯆꯥꯎꯕ ꯑꯃꯗꯤ ꯊꯣꯏꯅꯨꯒꯤ ꯏꯃꯨꯡꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯕ ꯑꯗꯨꯒ ꯑꯃꯨꯛ ꯀꯝꯗꯧꯅ ꯊꯥꯒꯤ ꯂꯩꯕꯥꯛ ꯌꯧꯔꯛꯈꯤꯕ ꯍꯥꯏꯕꯒꯤ ꯋꯥꯔꯤꯁꯨ ꯂꯤꯔꯝꯃꯤ ꯀꯣꯟꯅꯊꯪꯗ ꯁꯅꯥꯅꯨꯗꯨ ꯃꯄꯨꯛꯅꯤꯡ ꯅꯧꯊꯔꯛꯂꯝꯃꯤ ꯑꯩꯒꯤ ꯏꯄꯥ ꯊꯣꯏꯅꯨꯒ ꯄꯥꯕꯨꯡ ꯆꯥꯎꯕꯒꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯅꯤꯡꯁꯤꯡꯂꯝꯒꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯑꯩꯕꯨ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯝꯒꯗ꯭ꯔꯥ ꯅꯪꯒꯤ ꯋꯥꯔꯤ ꯇꯥꯕꯗ ꯑꯩ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯩꯅ ꯑꯉꯝꯕ ꯑꯣꯏꯔꯕꯗꯤ ꯅꯪꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯖꯥꯏꯕꯦꯝꯃ ꯊꯣꯏꯕꯤꯅ ꯁꯅꯥꯅꯨꯕꯨ ꯄꯝꯈꯠꯂꯝꯃꯤ ꯁꯅꯥꯅꯨ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯆꯣꯡꯉꯤ ꯑꯩꯕꯨ ꯄꯝꯒꯅꯣ ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ ꯂꯩꯁꯥꯕꯤ ꯑꯩꯕꯨ ꯄꯝꯂꯒ ꯅꯪꯒꯤ ꯀꯔꯤ ꯇꯣꯡꯖꯕꯅꯣ ꯂꯥꯛꯑꯣ ꯑꯩ ꯅꯪꯕꯨ ꯐꯖꯅ ꯏꯔꯨ ꯂꯨꯖꯊꯣꯛꯄꯤꯒꯦ ꯑꯩ ꯇꯜꯂꯦ ꯍꯥꯏꯕꯅꯦ ꯑꯩ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯁꯥꯅ ꯑꯗꯨꯝ ꯏꯔꯨ ꯂꯨꯖꯩ ꯉꯁꯤꯗꯤ ꯑꯩꯅ ꯑꯅꯧꯕ ꯏꯔꯨ ꯈꯨꯂꯨ ꯑꯃ ꯂꯨꯖꯕꯤꯗꯣꯏꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯖꯥꯏꯕꯦꯝꯃ ꯊꯣꯏꯕꯤꯅ ꯅꯝꯗꯨꯅ ꯁꯅꯥꯅꯨꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯂꯝꯃꯤ ꯑꯗꯨꯒ ꯊꯥꯎ ꯃꯅꯝ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯍꯩ ꯂꯩ ꯀꯌꯥꯒꯤ ꯃꯅꯝ ꯆꯦꯜꯂꯕ ꯑꯐꯕ ꯏꯁꯤꯡꯅ ꯁꯅꯥꯅꯨꯕꯨ ꯏꯔꯨ ꯂꯨꯖꯕꯤꯔꯝꯃꯤ ꯏꯔꯨ ꯂꯨꯖꯔꯕ ꯃꯇꯨꯡ ꯁꯅꯥꯅꯨꯅ ꯍꯥꯏꯔꯝꯃꯤ ꯑꯩꯁꯦ ꯃꯁꯥ ꯅꯥꯟꯃꯟꯈ꯭ꯔꯦ ꯀꯅꯥꯝꯇꯅ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯋꯥꯏ ꯁꯤꯠꯄꯤꯅꯤ ꯊꯥꯖꯔꯔꯣꯏ ꯃꯁꯥ ꯅꯥꯟꯕꯗ ꯅꯠꯇꯅ ꯑꯩꯅ ꯃꯁꯛꯁꯨ ꯐꯖꯍꯟꯗꯣꯏꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯃꯖꯥꯏꯕꯦꯝꯃ ꯊꯣꯏꯕꯤꯅ ꯁꯅꯥꯅꯨꯕꯨ ꯐꯖꯅ ꯀꯦꯕꯤꯔꯝꯃꯤ ꯑꯗꯨꯒ ꯃꯁꯝ ꯑꯗꯨꯁꯨ ꯐꯖꯅ ꯃꯑꯣꯡ ꯇꯥꯅ ꯁꯦꯝꯕꯤꯔꯝꯃꯤ ꯄꯨꯝꯅꯃꯛ ꯑꯗꯨ ꯂꯣꯏꯔꯗꯨꯅ ꯃꯖꯥꯏꯕꯦꯝꯃ ꯊꯣꯏꯕꯤꯅ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯀꯦꯕ ꯂꯣꯏꯔꯕꯅꯤꯅ ꯆꯠꯂꯣ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯋꯥꯏ ꯁꯤꯠꯂꯨꯔꯣ ꯅꯪꯕꯨ ꯎꯕ ꯈꯨꯗꯤꯡꯅ ꯃꯁꯛ ꯐꯖꯩ ꯍꯥꯏꯅ ꯂꯣꯏꯅ ꯍꯥꯏꯅꯔꯅꯤ ꯅꯪꯁꯦ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯋꯥꯏ ꯁꯤꯠꯄꯤ ꯁꯅꯥꯅꯨ ꯑꯗꯨꯅꯤ ꯍꯥꯏꯕ ꯐꯥꯎ ꯀꯅꯥꯝꯇꯅ ꯊꯥꯖꯔꯔꯣꯏ ꯃꯔꯨ ꯑꯣꯏꯅ ꯂꯂꯩꯃ ꯍꯥꯏꯕꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅꯤ ꯅꯪ ꯎꯕꯗ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯄꯣꯛꯇꯣꯏꯁꯤ ꯃꯥꯗꯤ ꯀꯩꯒꯤ ꯁꯥꯎꯗꯣꯏꯕ ꯃꯉꯣꯟꯗꯒꯤ ꯅꯪꯅ ꯍꯦꯟꯅ ꯃꯁꯛ ꯐꯖꯕꯒꯤ ꯌꯥꯔꯦ ꯆꯠꯂꯣ ꯑꯁꯨꯝꯅ ꯐꯖꯅ ꯀꯦꯔꯕ ꯃꯇꯨꯡ ꯁꯅꯥꯅꯨꯗꯨ ꯁꯅꯥ ꯀꯣꯅꯨꯡꯗ ꯋꯥꯏ ꯁꯤꯠꯄ ꯂꯥꯛꯂꯝꯃꯤ ꯁꯅꯥꯅꯨꯅ ꯋꯥꯏ ꯁꯤꯠꯂꯤꯉꯩ ꯂꯂꯩꯃ ꯂꯥꯛꯂꯝꯃꯤ ꯁꯅꯥꯅꯨꯅ ꯃꯁꯛ ꯐꯖꯔꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯂꯂꯩꯃ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯂꯝꯃꯤ ꯁꯅꯥꯏꯕꯦꯝꯃ ꯑꯩꯒꯤ ꯁꯛꯁꯤꯕꯨ ꯀꯌꯥꯝ ꯐꯖꯔꯒꯦ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯂꯤꯕ ꯑꯗꯨꯕꯣ ꯃꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯃꯐꯝꯗꯨꯗ ꯂꯩꯔꯤꯕꯁꯤꯡꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅꯩ ꯂꯂꯩꯃ ꯈꯛꯇꯅꯤ ꯅꯣꯛꯇꯕ ꯅꯪꯕꯨ ꯀꯌꯥꯝ ꯐꯖꯔꯒꯦ ꯍꯥꯏꯔꯤꯁꯦ ꯁꯅꯥꯏꯕꯦꯝꯃꯅ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯕꯗꯨꯗ ꯑꯩꯁꯦ ꯌꯥꯝꯅ ꯐꯖꯔꯕꯣꯏ ꯅꯤꯡꯂꯨꯔꯦ ꯍꯦ ꯃꯤ ꯄꯤꯛꯄꯤ ꯑꯩꯗꯤ ꯃꯤꯑꯣꯏ ꯃꯤꯇꯧ ꯆꯥꯎ ꯁꯥꯡꯉꯦ ꯅꯪꯗꯤ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯄꯗꯣ ꯑꯩꯗꯤ ꯃꯁꯛ ꯐꯖꯩ ꯅꯪꯗꯤ ꯊꯤ ꯑꯩꯗꯤ ꯁꯦꯜ ꯄꯥꯏ ꯑꯗꯨꯒ ꯅꯪꯗꯤ ꯃꯤꯅꯥꯏ ꯅꯨꯄꯤꯅꯦ ꯁꯤꯗ ꯐꯥꯎ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯕ ꯑꯃ ꯌꯥꯎꯔꯤꯅꯦ ꯑꯩꯗꯤ ꯃꯤ ꯈꯨꯗꯤꯡ ꯂꯣꯏꯅ ꯎꯁꯤꯠꯂꯦ ꯑꯩꯅ ꯎꯁꯤꯠꯇꯕ ꯍꯥꯏꯕꯕꯨ ꯃꯊꯧ ꯂꯩꯇꯕ ꯑꯩꯉꯣꯟꯗ ꯀꯔꯛ ꯀꯔꯛ ꯌꯦꯛꯁꯤꯟꯗꯨꯅ ꯂꯩꯕ ꯃꯤꯑꯣꯏ ꯈꯛꯇꯅꯤ ꯑꯩꯅ ꯁꯅꯥꯏꯕꯦꯝꯃꯗ ꯎꯁꯤꯠꯇꯦ ꯍꯥꯏꯅ ꯈꯜꯂꯕꯗꯤ ꯁꯅꯥꯏꯕꯦꯝꯃꯁꯦ ꯑꯩꯉꯣꯟꯗ ꯀꯔꯛ ꯀꯔꯛ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯕ ꯃꯤꯑꯣꯏ ꯑꯣꯏꯗꯣꯏꯅꯦ ꯅꯪꯕꯨ ꯀꯅꯥ ꯑꯣꯏꯗꯅ ꯑꯩꯅ ꯌꯦꯡꯁꯤꯟꯗꯣꯏꯅꯣ ꯅꯁꯛ ꯍꯥꯏꯔ ꯈꯨꯊꯤꯗꯨꯒ ꯍꯣꯏꯅꯦ ꯑꯗꯨꯅꯦ ꯍꯥꯏꯔꯤꯁꯦ ꯑꯩꯒꯤ ꯁꯛ ꯈꯨꯊꯤ ꯁꯅꯥꯏꯕꯦꯝꯃꯅ ꯀꯜꯂꯛꯄꯩ ꯃꯊꯧ ꯇꯥꯗꯦꯕ ꯅꯪꯕꯨꯗꯤ ꯑꯩꯅ ꯃꯖꯥꯏꯕꯨꯡꯉ ꯊꯧꯕꯗ ꯍꯥꯏꯗꯣꯛꯂꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯁꯣꯏꯗꯅ ꯇꯥꯟꯊꯣꯛꯍꯟꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯑꯩꯅ ꯇꯧꯕ ꯌꯦꯡꯉꯨ ꯍꯥꯏꯁꯤꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯐꯦꯠ ꯇꯧꯗꯨꯅ ꯂꯂꯩꯃ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯁꯅꯥꯅꯨ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯜꯍꯧꯏ ꯀꯔꯤ ꯊꯣꯛꯂꯦꯅ ꯇꯧꯖꯁꯥꯏꯅꯣ ꯃꯁꯛ ꯑꯁꯤꯒ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯍꯌꯦꯡ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯍꯥꯔꯥꯅꯤꯒ ꯑꯣꯏꯔꯗꯤ ꯂꯩꯕꯥꯛ ꯑꯁꯦ ꯃꯊꯛ ꯃꯈꯥ ꯁꯣꯏꯗꯅ ꯑꯣꯟꯒꯗꯕꯖꯥꯠꯅꯤ ꯁꯣꯝꯗ ꯂꯂꯩꯃꯗꯨ ꯃꯖꯥꯏꯕꯨꯡꯉꯣ ꯊꯧꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯁꯅꯥꯅꯨꯅ ꯃꯉꯣꯟꯗ ꯀꯔꯦꯝꯅꯕ ꯎꯁꯤꯠꯇꯕ ꯋꯥꯍꯩ ꯍꯥꯏꯔꯛꯈꯤꯕꯁꯤꯡꯗꯨ ꯃꯖꯥꯏꯕꯨꯡꯉꯣ ꯊꯧꯕꯗ ꯇꯝꯂꯝꯃꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨꯕꯨ ꯇꯥꯕꯗ ꯃꯖꯥꯏꯕꯨꯡꯉꯣ ꯊꯧꯕ ꯁꯥꯎꯅꯤꯡꯕꯗꯤ ꯂꯥꯏꯔꯗꯅ ꯅꯣꯛꯇꯨꯝ ꯅꯣꯛꯅꯤꯡꯂꯝꯃꯤ ꯁꯅꯥꯏꯕꯦꯝꯃ ꯑꯃꯕꯨ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯃꯅ ꯊꯤꯅ ꯂꯥꯛꯆꯈꯤꯕ ꯍꯥꯏꯕꯁꯤ ꯑꯇꯥꯡꯕ ꯊꯧꯗꯣꯛꯅꯤ ꯑꯗꯨꯅ ꯑꯣꯏꯔꯝꯒꯅꯤ ꯁꯅꯥꯅꯨꯅ ꯑꯩꯒꯤ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯥꯛꯂꯔꯣꯏ ꯍꯥꯏꯔꯝꯃꯤ ꯍꯥꯏꯁꯤ ꯍꯣꯏ ꯁꯅꯥꯅꯨꯗꯤ ꯃꯖꯥꯏꯕꯦꯝꯃ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯃꯥꯒꯤ ꯁꯦꯕꯥꯔꯤ ꯑꯣꯏꯅ ꯂꯩꯈꯤꯗꯧꯔꯦ ꯃꯖꯥꯏꯕꯨꯡꯉꯣ ꯊꯧꯕꯗꯨ ꯉꯛꯆꯥꯅꯅ ꯂꯂꯩꯃꯗ ꯌꯦꯡꯂꯛꯂꯝꯃꯤ
Ngasi di lalay mado yamna thina urami. Ngahan kaydi munabu yingsilude. Lalay mo. Nang si Mina haisu haibani nasakti okak thibajani ko. Kari no mazay bungon haibiri ba dupa. Ay koy gilamdam asi khakta natana. Maliam gi atay mafamsing da chatuna yinglabasu ay gumna masak phajabi nupidi nang thiba phangloi. Lalay mo. Nang si atay mi oi singa wari sanabadasu adumaina na sana sa adum thagajabra. Isana isa thagatana kanana ibu thagat pidoino. Yari lalay mo. Ngasidi ay nangi nagun khangi. Nang amme haiduna mibu hantana khangadaba nat. Yari chalo. Ay su thabak khara tawki. Asumna hairakpa aduda sanai bema lalay mado ikai nungsi yanaraduna mafam adudagi chatkirami. Mazai bunga thauba haujikta mapukningda khalaklam. Aduk napal chawbi. Masagi da khanmi nupi asibu aina kamdongna luhongdoino. Nakal amaromda sananudi mazai bema thoibigi manai oina yamna nungaina leirami. Sananu na taibang mioi bagi wari kaya ama libiba ado mazai bema thoibina thawai tana tajarami. Nong manamit amadi mazai bema thoibina matam kuina dagi khangningduna laklaba wahang ama sananu da hanglami. Sananu, kaygino nangna asuk yamna pikliba asibo. Ay sumarong khangdi mazai bema taibang mapuna aibu asam na piktruk pikna sembirakle adugini. Ay su aygi isagi maong mataw asida nungaitaba pendaba amata leite. Ay nasum khanbada nangse karigumba makhalgi sakti kharadi chelamgadaba mali. Kanana khang taibang mapuna nangonda ahenba sakti ama piraktuna mayamna tawba ngamnadaba thabak nangna tawba ngamkhibaso. Mayamna tawba ngamnadaba adubu aina di tawba ngamkhiba hairagadi matam kharagi mamangda aina san amadi atay posay khara yum machang amagi mamalda yonthokpa adugi thaudoktuni. Madusu nangi thaidok hendokpa magul amani haibada haimanba thokloi. Asubna mazai bema thoibi amadi sananu makhoi anina wari sanaduna leiringai mafam aduda thongakpa nupa ama sanglaktuna asumna hairami. Sananu ꯑꯩꯈꯣꯏꯒꯤ ꯃꯖꯥꯏꯕꯨꯡꯉꯣ ꯊꯧꯕꯅ ꯅꯪꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯤꯌꯨ ꯍꯥꯏꯅ ꯄꯥꯎ ꯆꯦꯜꯂꯛꯂꯤ. ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯃꯖꯥꯏꯕꯨꯡꯉꯣꯅ ꯑꯩꯕꯨ ꯎꯅꯕ ꯄꯥꯝꯂꯤꯕ ꯑꯗꯨꯕꯣ? ꯃꯔꯝꯗꯤ ꯈꯪꯖꯗ꯭ꯔꯦ. ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯅꯥꯅꯨꯗꯨ ꯃꯖꯥꯏꯕꯨꯡꯉꯣ ꯊꯧꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ. ꯃꯖꯥꯏꯕꯨꯡꯉꯣꯅ ꯂꯩꯔꯝꯃꯤꯕ ꯀꯥ ꯑꯗꯨ ꯈꯔ ꯃꯝꯇꯛ ꯇꯧꯕ ꯀꯥ ꯑꯃꯈꯛ ꯑꯣꯏꯔꯝꯃꯤ. ꯃꯖꯥꯏꯕꯨꯡꯉꯣ ꯊꯧꯕꯅ ꯀꯥꯆꯤꯟ ꯑꯃꯗꯒꯤ ꯍꯥꯏꯔꯛꯂꯝꯃꯤ. ꯁꯅꯥꯅꯨ ꯁꯣꯝꯗ ꯆꯪꯁꯤꯜꯂꯣ. ꯁꯅꯥꯅꯨꯁꯨ ꯆꯪꯁꯤꯜꯂꯛꯂꯝꯃꯤ. Matam aduda mazaibungo thawbagi asengba masak sananuna urami. Mazaibungo thawba adu ngahan khay matamdadi ok imakok oibadu ngasigi tasengba taibang mi oibagi makok oirami. Mazaibungo nangdi ok imakok palamdre na. Aise asengba taibang mi oibani sanano. Matam kuirabagi mamangda ayasi maibi amakhaki sap phangki. Kari aseba thabak tawrubagi sapno. ꯑꯩꯅ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯑꯩꯕꯨ ꯄꯣꯛꯄ ꯄꯥꯕꯨꯡꯅ ꯃꯤꯇ꯭ꯔꯪꯒꯤ ꯁꯛꯇꯤꯒꯤ ꯃꯔꯝꯗ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯀꯌꯥ ꯂꯤꯔꯝꯈꯤ. ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯄꯥꯕꯨꯡꯗꯤ ꯑꯗꯨꯃꯛ ꯂꯩꯈꯤꯗ꯭ꯔꯦ. ꯃꯗꯨꯗꯒꯤ ꯑꯩꯅ ꯃꯥꯏꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯤꯇ꯭ꯔꯪꯒꯤ ꯁꯛꯇꯤ ꯄꯤꯕꯤꯅꯕ ꯍꯥꯏꯖꯈꯤ. ꯃꯗꯨꯗ ꯃꯥꯏꯕꯤ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯁꯥꯞ ꯇꯧꯔꯛꯈꯤꯕꯅꯤ. ꯑꯗꯨꯗꯤ ꯃꯖꯥꯏꯕꯨꯡꯉꯣꯁꯨ ꯁꯥꯞ ꯑꯃꯒ ꯂꯣꯏꯅꯅ ꯍꯤꯡꯂꯤꯕ ꯑꯣꯏꯔꯦ. ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯦ ꯇꯣꯛꯂꯁꯤ. ꯑꯩꯅ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯧꯔꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ. ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯪꯕꯨ ꯑꯩꯅ ꯅꯤꯡꯇꯝꯕ ꯄꯤꯔꯤ ꯍꯥꯏꯅ ꯈꯪꯍꯟꯅꯤꯡꯕꯒꯤꯅꯤ. ꯑꯗꯣ ꯅꯤꯡꯇꯝꯕ ꯄꯤꯔꯕꯁꯨ ꯑꯩꯗꯤ ꯊꯥ ꯃꯊꯛ ꯑꯁꯤꯗꯒꯤ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯆꯣꯡꯊꯕ ꯌꯥꯗꯕꯅꯤꯅ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ? ꯃꯗꯨꯒꯤꯗꯤ ꯑꯩ ꯈꯪꯗ꯭ꯔꯦ. ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯕꯨꯗꯤ ꯅꯤꯡꯇꯝꯕ ꯄꯤꯔꯦ. ꯑꯁꯨꯝꯅ ꯃꯖꯥꯏꯕꯨꯡꯉꯣ ꯊꯧꯕꯅ ꯁꯅꯥꯅꯨꯕꯨ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯁꯦꯕꯥꯔꯤ ꯑꯣꯏꯔꯤꯕ ꯑꯗꯨꯗꯒꯤ ꯊꯥꯗꯣꯛꯂꯝꯃꯤ. ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤ ꯊꯦꯡꯅꯕ ꯈꯨꯗꯤꯡ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯝꯃꯤ. ꯃꯖꯥꯏꯕꯨꯡꯉꯣꯅꯁꯨ ꯃꯥꯒꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯑꯗꯨ ꯁꯅꯥꯅꯨꯗ ꯂꯤꯔꯝꯃꯤ. ꯑꯗꯨꯒ ꯁꯅꯥꯅꯨꯅꯁꯨ ꯃꯥꯒꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯃꯖꯥꯏꯕꯨꯡꯉꯣꯗ ꯂꯤꯔꯝꯃꯤ. ꯑꯁꯨꯝꯅ ꯃꯖꯥꯏꯕꯨꯡꯉꯣ ꯊꯧꯕ ꯑꯃꯗꯤ ꯁꯅꯥꯅꯨ ꯃꯈꯣꯏ ꯑꯅꯤꯅ ꯍꯟꯗꯛ ꯃꯔꯛ ꯌꯥꯝꯅ ꯅꯛꯅ ꯂꯣꯏꯅꯔꯛꯄꯒꯤ ꯃꯑꯣꯡ ꯇꯧꯔꯛꯄ ꯑꯗꯨꯗ ꯂꯂꯩꯃꯅ ꯆꯤꯡꯅꯔꯗꯨꯅ ꯃꯥꯒꯤ ꯃꯤ ꯊꯥꯗꯣꯛꯇꯨꯅ ꯇꯨꯃꯤꯟꯅ ꯌꯦꯡꯍꯜꯂꯝꯃꯤ. ꯅꯣꯡꯃ ꯅꯨꯡꯗꯥꯡ ꯑꯃꯈꯛꯅꯤ. ꯃꯖꯥꯏꯕꯨꯡꯉꯣ ꯊꯧꯕ ꯑꯃꯗꯤ ꯁꯅꯥꯅꯨ ꯃꯈꯣꯏ ꯑꯅꯤꯅ ꯅꯣꯛ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯂꯂꯩꯃꯒꯤ ꯀꯛꯆꯦꯡ ꯃꯅꯥꯏ ꯑꯃꯈꯛꯅ ꯎꯗꯨꯅ ꯂꯂꯩꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯄꯥꯎ ꯇꯝꯂꯝꯃꯤ. ꯁꯅꯥꯏꯕꯦꯝꯃ, ꯑꯩꯈꯣꯏꯅ ꯈꯪꯗꯕꯒꯤ ꯋꯥꯅꯤ. ꯃꯖꯥꯏꯕꯨꯡꯉꯣ ꯊꯧꯕ ꯑꯁꯤ ꯑꯁꯦꯡꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅꯤ. ꯍꯧꯖꯤꯛ ꯅꯨꯡꯗꯥꯡ ꯑꯁꯤꯗ ꯃꯥꯒ ꯁꯅꯥꯅꯨꯒ ꯋꯥꯔꯤ ꯁꯥꯟꯅꯍꯧꯏ.
ꯃꯗꯨꯗ ꯃꯖꯥꯏꯕꯨꯡꯒꯤ ꯃꯀꯣꯛ ꯑꯗꯣ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯃꯀꯣꯛ ꯑꯣꯏꯍꯧꯏ꯫ ꯑꯩꯅ ꯈꯟꯕꯗ ꯃꯖꯥꯏꯕꯨꯡ ꯊꯧꯕꯒꯤ ꯃꯀꯣꯛ ꯑꯁꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗꯅ ꯑꯣꯛꯀꯤ ꯃꯀꯣꯛ ꯑꯣꯏꯕ, ꯑꯗꯨꯒ ꯅꯨꯡꯗꯥꯡꯗꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯃꯀꯣꯛ ꯑꯣꯏꯕ ꯃꯥꯜꯂꯤ꯫ ꯑꯣ, ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯖꯥꯏꯕꯨꯡꯉꯣꯅ ꯃꯥꯒꯤ ꯃꯤꯌꯥꯝ ꯑꯃꯗꯤ ꯐꯝꯅꯥꯏꯕꯁꯤꯡꯗ ꯌꯥꯝꯅ ꯆꯥꯎꯕ ꯑꯔꯣꯠꯄ ꯑꯃ ꯊꯝꯂꯤꯕ ꯑꯣꯏꯔꯦ꯫ ꯈꯪꯗꯅ ꯃꯃꯤꯠ ꯊꯤꯠꯅ ꯌꯦꯡꯁꯅꯨ, ꯑꯩꯅ ꯀꯔꯤ ꯇꯧꯕ ꯉꯝꯒꯦ ꯍꯥꯏꯕꯗꯣ꯫ ꯑꯁꯨꯝꯅ ꯂꯂꯩꯃꯅ ꯃꯄꯨꯛꯅꯤꯡꯗ ꯃꯖꯥꯏꯕꯨꯡꯉꯣ ꯊꯧꯕ ꯑꯃꯗꯤ ꯁꯅꯥꯅꯨꯕꯨ ꯌꯦꯛꯇꯨꯅ ꯊꯝꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯂꯂꯩꯃꯅ ꯃꯖꯥꯏꯕꯨꯡꯉꯣ ꯊꯧꯕꯒꯤ ꯃꯔꯝꯗ ꯃꯌꯥꯝꯗ ꯀꯩ-ꯀꯩꯅꯣ ꯃꯤꯋꯥ ꯌꯥꯝꯅ ꯁꯟꯗꯣꯛꯂꯝꯃꯤ꯫ ꯃꯖꯥꯏꯕꯨꯡꯉꯣ ꯊꯧꯕ ꯑꯗꯨ ꯃꯁꯛ ꯊꯤꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅꯤ ꯍꯥꯏꯅ ꯁꯟꯗꯣꯛꯄ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯅꯥꯀꯣꯡ ꯌꯧꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯔꯅ ꯍꯥꯏꯅꯩ ꯃꯗꯨꯗꯤ ꯃꯖꯥꯏꯕꯨꯡꯉꯣ ꯊꯧꯕꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯏꯔꯝꯕꯗꯒꯤ ꯑꯣꯛꯀꯤ ꯃꯀꯣꯛ ꯑꯣꯏꯕ ꯖꯤꯕ ꯑꯃ ꯑꯣꯏꯔꯤꯕ ꯑꯗꯨ ꯁꯅꯥꯅꯨꯅ ꯁꯥꯞ ꯇꯧꯕꯗꯒꯤ ꯑꯣꯏꯍꯟꯕꯅꯤ ꯍꯥꯏꯅ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ ꯁꯅꯥꯅꯨꯅ ꯂꯩꯀꯣꯜꯗ ꯂꯩ ꯏꯁꯤꯡ ꯆꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯂꯂꯩꯃꯗꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯁꯅꯥꯅꯨ, ꯅꯪꯁꯦ ꯃꯐꯝ ꯑꯁꯤꯒꯤ ꯖꯤꯕ ꯅꯠꯇꯦ, ꯑꯗꯨꯅ ꯅꯪꯒꯤ ꯍꯧꯔꯛꯐꯝ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤꯗ ꯆꯠꯈ꯭ꯔꯣ꯫ ꯅꯃꯥꯏ ꯏꯀꯥꯏ ꯈꯪꯗꯕ꯭ꯔꯥ ꯅꯪꯅ ꯍꯧꯖꯤꯛꯐꯥꯎ ꯁ꯭ꯋꯥꯏꯗ ꯂꯩꯔꯤꯁꯦ? ꯅꯪꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯑꯩꯅ ꯍꯦꯟꯅ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤꯗ ꯍꯟꯅꯤꯡꯂꯤꯅꯤ, ꯑꯗꯨꯕꯨ ꯍꯟꯅꯕ ꯂꯝꯕꯤ ꯂꯩꯇꯕꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤꯅꯤ꯫ ꯊꯥ ꯑꯁꯤꯗꯒꯤ ꯀꯣꯛ ꯆꯣꯡꯊꯈꯣ ꯌꯥꯗ꯭ꯔꯣ? ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯃꯈꯩ ꯑꯩ ꯅꯨꯡꯉꯥꯏꯐꯝ ꯁꯨꯛꯈꯪ ꯈꯪꯂꯔꯣꯏ꯫ ꯅꯪ ꯌꯥꯝ ꯊꯨꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯍꯟꯈ꯭ꯔꯣ꯫ ꯀꯔꯝꯅ ꯍꯟꯗꯣꯏꯅꯣ? ꯑꯩꯕꯨ ꯏꯁꯥ ꯄꯥꯟꯕ ꯎꯆꯦꯛꯅꯦꯅ ꯄꯥꯏꯊꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯦ꯫ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯂꯂꯩꯃꯅ ꯁꯅꯥꯅꯨꯕꯨ ꯃꯈꯥꯗ ꯏꯟꯊꯒꯦ ꯇꯧꯏ, ꯑꯗꯨꯕꯨ ꯁꯅꯥꯅꯨꯅ ꯈꯖꯤꯛ ꯆꯠꯊꯣꯛꯈꯤꯕꯅ ꯍꯥꯟꯕꯅ ꯂꯂꯩꯃ ꯑꯣꯏꯅ ꯃꯈꯥꯗ ꯇꯥꯈꯤꯔꯝꯃꯤ꯫ ꯁꯅꯥꯅꯨꯁꯨ ꯀꯣꯡꯐꯝ ꯆꯥꯍꯧꯗꯕꯗꯒꯤ ꯂꯂꯩꯃꯒ ꯃꯥꯒ ꯇꯨꯡꯊꯥ ꯃꯥꯡꯊꯥ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤꯗ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯥꯗ ꯇꯥꯔꯛꯄꯅ ꯁꯅꯥꯅꯨꯗꯤ ꯂꯩꯆꯤꯜ ꯅꯣꯡꯐꯥꯏꯒꯤ ꯃꯖꯥꯏꯕꯤ ꯃꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯇꯥꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯂꯂꯩꯃꯅ ꯂꯩꯆꯤꯜꯒꯤ ꯀꯨꯌꯣꯝ ꯑꯗꯨ ꯂꯥꯟꯊꯣꯛꯂꯒ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤ ꯌꯧꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯥꯅ ꯇꯥꯔꯛꯂꯤꯕ ꯃꯄꯥ ꯑꯗꯨ ꯑꯇꯩꯗ ꯅꯠꯇꯦ, ꯆꯥꯎꯕ ꯑꯃꯗꯤ ꯊꯣꯏꯅꯨꯒꯤ ꯍꯦꯛ ꯃꯌꯨꯝ ꯑꯗꯨꯗꯅꯤ꯫ ꯁꯨꯃꯥꯡ ꯃꯇꯣꯜꯗ ꯄꯣꯠ ꯑꯃ ꯇꯥꯔꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕ ꯑꯗꯨꯗ ꯆꯥꯎꯕꯒ ꯊꯣꯏꯅꯨꯒ ꯊꯣꯔꯛꯇꯨꯅ ꯌꯦꯡꯏ꯫ ꯂꯂꯩꯃꯗꯨ ꯍꯧꯖꯤꯛꯇꯤ ꯃꯁꯥ ꯄꯨꯝꯕ ꯍꯧꯗꯣꯡꯒꯤ ꯁꯛꯇꯝꯗ ꯂꯩꯔꯝꯃꯤ꯫ ꯑꯦ, ꯍꯧꯗꯣꯡꯅꯤꯅꯦ! ꯀꯥꯏꯗꯒꯤ ꯍꯧꯗꯣꯡꯅꯣ ꯁꯤꯗꯤ? ꯑꯩꯁꯨ ꯈꯪꯗꯦ, ꯂꯩꯀꯥꯏ ꯀꯣꯏꯆꯠ ꯆꯠꯄ ꯍꯧꯗꯣꯡ ꯑꯣꯏꯔꯝꯒꯅꯤ, ꯑꯗꯨ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯃꯥꯡꯈ꯭ꯔꯕ ꯏꯆꯥꯅꯨꯄꯤ ꯁꯅꯥꯅꯨꯒꯤ ꯄꯥꯎ ꯄꯨꯔꯛꯄ ꯍꯧꯗꯣꯡ ꯑꯣꯏꯕꯖꯥꯠꯂꯣ? ꯅꯨꯡꯕꯨ ꯅꯨꯡꯁꯤꯅꯤ ꯍꯧꯗꯣꯡ ꯑꯁꯤꯒꯤ ꯃꯁꯛꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯕꯅ ꯍꯧꯗꯣꯡ ꯂꯂꯩꯃ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ナꯟꯊꯕꯤꯔꯝꯃꯤ꯫ ꯂꯂꯩꯃꯁꯨ ꯏꯈꯪ ꯈꯪꯍꯧꯗ ꯃꯥꯒꯤ ꯃꯁꯥꯗ ꯆꯥꯎꯕ ꯑꯃꯗꯤ ꯊꯣꯏꯅꯨꯕꯨ ꯅꯨꯡꯁꯤꯕꯒꯤ ꯏꯅꯣꯠ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯍꯧꯗꯣꯡ ꯂꯂꯩꯃ ꯃꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ, ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯤ ꯂꯩꯕꯥꯛꯇ ꯍꯟꯕ ꯍꯥꯏꯕꯁꯤꯗꯤ ꯀꯩꯁꯨ ꯑꯣꯏꯊꯣꯛꯂꯔꯣꯏ꯫ ꯀꯝꯗꯧꯅꯁꯨ ꯍꯜꯂꯨꯅꯤ ꯑꯁꯨꯛ ꯋꯥꯡꯈ꯭ꯔꯕ ꯃꯐꯝ ꯑꯗꯨꯗ? ꯌꯨꯝꯕꯨ ꯃꯇꯩ ꯃꯅꯥꯎ ꯑꯁꯤꯁꯨ ꯃꯕꯨꯛ ꯌꯥꯝꯅ ꯐꯅ ꯎꯏ꯫ ꯐꯔꯦꯗ, ꯑꯩ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯑꯗꯨꯃꯛ ꯂꯩꯔꯒꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯍꯧꯗꯣꯡ ꯂꯂꯩꯃ ꯑꯗꯨ ꯆꯥꯎꯕ ꯑꯃꯗꯤ ꯀꯨꯁꯨꯝꯒꯤ ꯃꯅꯥꯛꯇ ꯂꯩꯈꯤꯔꯝꯃꯤ꯫ ꯆꯥꯎꯕ ꯑꯃꯗꯤ ꯊꯣꯏꯅꯨꯅꯁꯨ ꯂꯂꯩꯃꯕꯨ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯁꯣꯝꯗ ꯊꯥꯒꯤ ꯂꯩꯕꯥꯛꯇꯅꯤ ꯁꯅꯥꯅꯨꯗꯨ ꯃꯖꯥꯏꯕꯤ ꯃꯊꯣꯏꯕꯤꯒꯤ ꯃꯇꯦꯡꯅ ꯊꯥꯒꯤ ꯂꯩꯕꯥꯛ ꯑꯃꯨꯛ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯥꯅ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯃꯖꯥꯏꯕꯨꯡꯉꯣ ꯊꯧꯕꯗ ꯂꯂꯩꯃ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯂꯣꯏꯅ ꯂꯤꯊꯣꯛꯂꯝꯃꯤ꯫ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯃꯖꯥꯏꯕꯨꯡꯉꯣ ꯊꯧꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯁꯅꯥꯅꯨ, ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯌꯦꯛꯅꯕꯤ ꯂꯂꯩꯃꯁꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯥꯛꯂꯔꯣꯏ꯫ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯒꯗꯕꯤ ꯃꯥꯅ ꯃꯥꯡꯈ꯭ꯔꯕꯗ ꯅꯪꯅ ꯃꯍꯨꯠ ꯁꯤꯟꯕꯤꯔꯣ꯫ ꯑꯩꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯗꯨꯅ ꯄꯨꯟꯁꯤ ꯂꯤꯄꯨꯟ ꯁꯦꯝꯂꯁꯤ꯫ ꯃꯖꯥꯏꯕꯨꯡꯉꯣꯅ ꯇꯥꯛꯄꯤꯕ ꯑꯩꯒꯤꯗꯃꯛ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯖꯥꯏꯕꯨꯡꯉꯣꯒꯤ ꯁꯦꯕꯥ ꯐꯪꯖꯒꯦ꯫ ꯑꯁꯨꯝꯅ ꯃꯖꯥꯏꯕꯨꯡꯉꯣ ꯊꯧꯕ ꯑꯃꯗꯤ ꯁꯅꯥꯅꯨ ꯄꯨꯟꯁꯤ ꯂꯤꯄꯨꯟ ꯁꯦꯝꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫